ꯈꯨꯔꯨꯝꯖꯔꯤ hip joint ꯀꯣꯝꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯒ standing practice ꯑꯍꯨꯝꯈꯛ ꯑꯍꯥꯟꯕꯗ ꯈꯨꯠꯁꯤ ꯈ꯭ꯋꯥꯡꯗ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯈꯣꯡꯁꯤ ꯈꯨꯗꯒꯤ ꯀꯣꯟꯁꯤꯜꯂꯒ ꯃꯊꯛꯇ ꯉꯝꯃꯤꯈꯩ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯊꯥꯗꯕ ꯁꯨꯃꯥꯏꯅ up and down इसाना ngamigai masing chijim tauba yai taubudabu isagi limit cross taubiganu sina ahamba practice ani subada khutsi lengjungi mapada thamaga khongji side tagi ngamigai mathaklomda thangatpa aduga muthadaba sina ani suba practice oire aduga smaina lepaga taubuda nungaite hargana khut nama phaklangda thambiro phaklangi support lauraga khongji namatang hana round tara traunga kun taubiro side amagi loiraga atopa side ki chap manana smaina phaklangi support lauraga su taubiya ahum subada rotation khutsina khwangda thambiro khongji konsilaga smaina khongji side amada habi direction amada round manga dagina tara fauba rotate taubiro round khara taruba matungda atopa direction habi onna tainaba side ta amuk smaina chap manana handokpiro side amagi loiraga atopa side ki tawgani aduga sidasu khong namana lepta tawba nungaite haragana chap manana phaklangi support lauraga tawbu yai khut nama phaklangi thambiro aduga sumaina khong amaji side amadagi rotate tawgani 5 to 10 rounds loiraga atopa side ta amuk anti clockwise amuk handokpirakpa ada masigi practice sida khong namaji continuously sumaina rotate tawbuji nungaite haragana khongji smaina round ama rotate tawga leba makhada mu thamba second round then third round smaina khongji leba makhada thenga tapna sigi hip rotation je dum tawbiya do chamana na mo handok piro side amagi loraga atopa side ki ju tawbi sina hum suba practice oire practicing asi tawba loiraga savasanda ngaktang pothabsi kaubiganu minute manga natraga tara sigi sajen sing asi hip joint komthon badanatana khoigi isagi private part vagina tight ohanbada adigi urine control tobangam daba mi singju yamna kanagani loinana pukki makha thangba saruk ning amadi phaigan jaga sing asi pathanbada mateng pangani loinana nupi singi monthly period changnai fallopian tube block oiba conceive oyu yadaba infertility natragana khoigi period ki manungda pul thinba lengba tawbagi problem larigati sigi practice yamna kanagani khwang amadi khuna ba mi singna tapna try tawbiu tapna tawbada naragana tawbiganu